ꯑꯩꯁ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟꯗꯀꯣ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯔꯒ ꯒ꯭ꯔꯨꯞꯇ ꯑꯣꯏꯅ ꯃꯩ ꯊꯥꯔꯒ ꯃꯩꯁꯤ ꯇꯤꯛꯅꯕꯅꯦꯕ ꯋꯤꯟꯇꯔ ꯁꯤꯖꯟꯗꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯗ ꯉꯁꯤꯗꯤ ꯏꯊꯟꯗ ꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯇꯤꯛꯅꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯦ ꯑꯩꯈꯣꯏꯁꯦ ꯃꯩ ꯇꯤꯛꯅꯔꯒꯀꯣ ꯁꯨꯝ ꯏꯪꯕꯅꯤꯅ ꯃꯩꯁꯦ ꯑꯗꯨꯝ ꯇꯤꯛꯅꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯨꯞ ꯇꯧꯔꯒꯀꯣ ꯃꯌꯥꯝ ꯁꯤ ꯃꯩꯁꯤꯉꯣ ꯏꯃꯥꯟꯅꯕ ꯃꯈꯩꯁꯦ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯅꯪꯉꯔꯣꯏꯗꯧꯕ ꯃꯥꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯨꯍꯣꯡꯕ ꯂꯩꯔꯕꯅꯤꯅꯀꯣ ꯃꯌꯥꯝꯕꯨ ꯀꯃꯥꯏ ꯂꯩꯅꯔꯤꯒꯦ ꯀꯃꯥꯏ ꯂꯩꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯤꯗꯥꯏꯗꯀꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯀꯣꯏꯂꯥ ꯂꯥꯛꯇꯕ ꯀꯥꯟꯗꯀꯣ ꯂꯝꯕꯤꯗ ꯀꯣꯏꯂꯥ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯅꯥꯂꯥꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯅ ꯈꯣꯠꯆꯤꯟꯕ ꯃꯌꯥꯝ ꯅꯥꯄꯤ ꯑꯀꯪꯕ ꯑꯗꯨꯒ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤ ꯑꯀꯪꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯨꯜꯂꯒ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒꯀꯣ ꯃꯩꯁꯤ ꯇꯤꯛꯂꯝꯕꯅꯤꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯃꯩꯁꯤ ꯀꯥꯎꯕ ꯉꯝꯗꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯖꯤꯝ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤ ꯖꯤꯝ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯨꯕ ꯃꯇꯝꯗ ꯖꯤꯝꯒꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕ ꯀꯥꯟꯗꯀꯣ ꯃꯌꯥꯝ ꯈꯣꯡꯖꯣꯝꯗꯀꯣ ꯑꯁ ꯅꯣꯡꯃꯗꯤ ꯏꯪꯃꯟꯗꯅ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯁꯣꯔꯥꯗꯒꯤ ꯃꯣꯏ ꯀꯥꯡꯕꯨ ꯈꯔ ꯃꯩ ꯇꯤꯛꯂ ꯂꯩꯔꯝꯃꯦ ꯆꯔꯨꯗꯀꯣ ꯑꯗ ꯑꯩꯅ ꯑꯃꯨꯛꯀ ꯌꯥꯎꯁꯤꯜꯂꯒ ꯃꯩ ꯉꯥꯛꯇꯪ ꯇꯤꯛꯑꯒ ꯆꯠꯂꯨꯕꯅꯤꯅꯦ ꯃꯩꯗꯤ ꯃꯗꯨꯒꯤ ꯏꯪꯕ ꯈꯨꯏꯪꯗꯨꯗꯤ ꯂꯣꯏꯔꯦꯍꯦ ꯏꯪꯉꯦ ꯐꯖꯅ ꯏꯪꯕꯗꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯁ ꯒꯥꯔꯤ ꯑꯆꯧꯕꯁꯨ ꯂꯩꯇꯕꯅꯤꯅ ꯁ꯭ꯀꯨꯇꯔꯗ ꯑꯩꯒꯤ ꯚꯦꯁꯄꯥꯗꯨꯗꯀꯣ ꯍꯥꯟꯅꯒꯤ ꯑꯦꯟꯕꯤꯕ ꯚꯦꯁꯄꯥꯗꯣ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯏꯪꯅ ꯏꯪꯕꯒ ꯃꯌꯥꯝ ꯃꯩ ꯇꯤꯛꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯑꯁ ꯃꯌꯥꯝ ꯑꯩ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯦꯍꯦ ꯈ꯭ꯋꯥꯡꯁꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁ ꯌꯧꯁꯤꯜꯂꯛꯑꯦ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯨꯍꯣꯡꯕꯁꯨ ꯂꯩꯔꯦ ꯄꯩꯁꯥꯁꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯈꯥꯂꯤꯗ ꯂꯩꯔꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯂꯩꯔꯝꯕꯒꯤꯀꯣ ꯃꯩ ꯇꯤꯛꯄꯒꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒꯀꯣ ꯏꯃꯥꯟꯅꯕ ꯑꯍꯟꯁꯤꯡꯒ ꯃꯌꯥꯝꯒꯀꯣ ꯃꯩ ꯇꯤꯛꯄꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯇꯧꯒꯦꯅ ꯅꯨꯡꯁꯤꯕꯒꯤꯀꯣ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯑꯇꯩꯗꯤ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯁꯝꯁꯨ ꯀꯛꯊꯠꯂꯦ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯊꯝꯖꯔꯒꯦ